Hello everyone, nungaibiri mayam boygi channel asida taram nokjeri. Akoi ngasidi matam kuireba matungda pantoklei. Do akoi gi ngasigi plan sedi Patanjali Yoga Pita ngahak changuba duga Haridwar da mo ngahak haigaluba. Lai kurumbati yadabina covid matam oirabina mai ni maroi pandagi haipet yena. Jadi yang minarasi aiga mafum adu yuraga mahata video te sulam lagi. Let's go. मरी बाल कौन पार Moi swai se de chu ko yam thai chu jam thanai swai da phasu jam paje labuk punamak hang de akoi som da di labuk sing se lau thaba loira di adum pathana lei moi som da di amana traga ma thaba lepte Sigizalere Crystal World che amusement park ni ado covid matam oirabina changba yadre gate su lole aduna pandagi dum magi view se dum yenga chatpatare tale pakti ba haibaduni Akoi haji yaudore Patanjali Yoga Pita ta yore gate changani Patanjali Yoga Pita number 1 Haridwar haji changani mafum jam pajaye moise pandagi view sidi jam pajare to manung changaga kamain toge yeng si egi su ahan balak pani siga India flag achobam di siga leire siga leire moigi Paridhan haiba Patanjali mega store jengsi mogi store se kari kari legi haiba haji parking tore jeng manung changi haji mogi siga leire se firol ate di sol stall gumba teli siga leire kurta kurtis bags shoes to se leire mathang siti kaina se mogi interior se jam pachana tore siga leire personal care ge section kaina sanitizer shampoo sundar liji ke ise oil mar okay tau gumba coconut oil ni toothpaste yesu sanitizer thamme sabon gumba siga leire shampoo mukhal mui case king haiba dedo siga leire
ꯁꯤꯗꯁꯨ ꯂꯩꯔꯦ ꯃꯣꯏꯒꯤ ꯁꯦꯝꯄꯨ ꯃꯆꯥ ꯃꯆꯥ ꯑꯁꯤꯅ ꯁꯤꯗ ꯃꯣꯏ ꯒ꯭ꯔꯤꯟ ꯇꯤ ꯑꯗꯨꯃꯥꯏꯅ ꯁꯤꯒ ꯂꯩꯔꯦ ꯗꯦꯀꯣꯔꯦꯁꯟ ꯇꯧꯅꯕ ꯑꯣꯔꯒꯅꯥꯏꯖꯔ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯎꯅ ꯁꯥꯕꯅꯤ ꯁꯤꯗꯤ ꯑꯗꯨꯒꯩꯗꯤ ꯁꯤꯗ ꯂꯩꯔꯦ ꯃꯣꯏꯒꯤ ꯑꯣꯚꯔꯚ꯭ꯌꯨꯁꯦ ꯅꯦꯃꯣ ꯀꯩꯅꯣꯝ ꯈꯜꯂꯤꯁꯤꯗ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯌꯦꯡꯉꯁꯤ ꯁꯤꯁꯤꯅ ꯒ꯭ꯔꯣꯁꯔꯤꯒꯨꯝꯕ ꯃꯔꯛ ꯑꯇꯥ ꯁꯤꯒ ꯂꯩꯔꯤꯒꯤ ꯃꯣꯏꯒꯤ ꯌꯣꯒꯥꯒꯤ ꯂꯥꯏꯔꯤꯛꯀꯨꯝꯕ ꯂꯥꯏꯔꯤꯛ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯇꯦꯛꯁ ꯕꯨꯛꯁꯨ ꯈꯔ ꯌꯥꯎꯋꯤ ꯃꯣꯏꯁꯦ ꯃꯅꯥ ꯃꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯌꯣꯒꯥꯒꯤ ꯃꯔꯝꯗ ꯑꯇꯣꯞꯄ ꯃꯔꯝ ꯁꯤꯒ ꯂꯩꯔꯦ ꯂꯦꯡꯒ꯭ꯋꯦꯖ ꯄꯨꯝꯅꯃꯛꯇ ꯂꯩꯔꯦ ꯍꯤꯟꯗꯤ ꯁꯥꯙꯅꯥ ꯕꯨꯗꯙꯤ ꯖꯥꯇꯤ ꯇꯥꯃꯤꯜ ꯃꯂꯌꯥꯂꯝ ꯁꯤꯒ ꯂꯩꯔꯦ ꯑꯁꯥꯃꯤꯁ ꯕꯦꯡꯒꯂꯤ ꯃꯅꯤꯄꯨꯔꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯔꯥꯝꯗꯦꯕꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕꯅꯤ ꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯍꯥꯞꯄꯝꯗꯦ ꯅꯨꯡꯉꯥꯏꯇꯦ ꯕꯨꯛꯁ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯅ ꯌꯣꯒꯥꯒꯤ ꯆꯥꯔꯠ ꯕꯨꯛ ꯃꯈꯜ ꯃꯈꯜꯒꯤ ꯌꯣꯒꯥ ꯀꯃꯥꯏꯅ ꯍꯧꯊꯣꯛꯈꯤ ꯍꯥꯏꯅ ꯁꯤꯒ ꯂꯩꯔꯦ ꯒꯨꯟꯆꯥꯟ ꯁꯥꯟꯅꯔꯤ ꯒꯨꯟꯆꯥꯟ ꯄꯖꯜ ꯀꯔꯝꯕ ꯗ꯭ꯔꯦꯁ ꯀꯔꯝꯕ ꯃꯤꯗ ꯄꯛꯇꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯔꯤ ꯃꯥꯏꯁꯦ ꯁꯥꯟꯅꯧ ꯁꯤꯗꯁꯨ ꯁ꯭ꯇꯣꯔꯤ ꯕꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯃꯆꯥ ꯃꯆꯥ ꯂꯩꯔꯦ ꯁ꯭ꯇꯣꯔꯤ ꯕꯨꯛꯇꯤ ꯅꯠꯇꯦ ꯃꯥꯏꯁꯦ ꯌꯣꯒꯥꯒꯤ ꯃꯔꯝꯗꯗꯤ ꯂꯩꯔꯦ ꯁꯤꯅ ꯍꯥꯔꯕꯜ ꯍꯣꯝ ꯀꯦꯌꯔ ꯍꯥꯏꯕ ꯁꯤꯒ ꯂꯩꯔꯦ ꯑꯒꯔꯕꯠꯇꯤ ꯁ꯭ꯋꯥꯏ ꯁꯦꯛꯁꯟꯁꯤꯗꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯑꯒꯔꯕꯠꯇꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯩꯔꯦ ꯉꯥꯎꯔꯦ ꯃꯅꯝꯁꯤꯗꯤ ꯆꯟꯗꯟ ꯀꯦꯟꯗꯜ ꯑꯇꯩꯗꯤ ꯁꯣꯝꯗ ꯂꯩꯔꯦ ꯍꯣꯝ ꯀꯦꯌꯔ ꯗꯤꯁꯋꯥꯁ ꯑꯇꯥ ꯁꯤꯒ ꯗꯤꯇꯔꯖꯦꯟꯠ ꯁꯤꯒ ꯃꯣꯏꯁꯦ ꯁꯒꯣꯜ ꯒꯥꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯩ ꯑꯩꯈꯣꯏ ꯕꯤꯂꯤꯡ ꯇꯧꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯁꯤꯅꯤ ꯃꯥꯒꯤ ꯃꯦꯒꯥ ꯁ꯭ꯇꯣꯔꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯑꯣꯚꯔꯑꯣꯜ ꯂꯨꯛꯁꯦ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯇꯥꯟꯖꯂꯤ ꯑꯌꯨꯔꯚꯦꯗꯥ ꯍꯣꯁꯄꯤꯇꯥꯜ ꯔꯨꯝꯗ ꯁꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯐꯝꯅꯤ ꯁꯤꯁꯦ ꯌꯥꯝ ꯐꯖꯅ ꯊꯥꯔ ꯂꯩꯕꯁꯦ ladies again. Kailangan mag-iupan din yung overview. असे महर्षि चाणक्य स्टैचू नी मागसे चाणक्य की
cái này cái gì mà Sige lady ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ showroom. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯦ ꯍꯔꯤꯗ꯭ꯋꯥꯔ ꯂꯥꯏꯐꯝꯗ ꯑꯗꯣ ꯁꯦꯒ ꯂꯩꯔꯦ ꯒꯪꯒꯥ ꯇꯨꯔꯦꯜ ꯏꯁꯤꯡꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯧꯖꯤꯛꯇꯤ ꯃꯤ ꯀꯨꯝꯅꯗ꯭ꯔꯕꯅꯤꯅ ꯄꯨꯖꯥꯒ ꯑꯝꯇ ꯇꯧꯅꯗ꯭ꯔꯕꯅꯤꯅ ꯏꯁꯤꯡꯁꯦ ꯐꯖꯔꯦ ꯁꯤꯒ ꯎꯔꯤꯕ ꯑꯉꯥꯡꯕ ꯑꯉꯧꯕ ꯎꯔꯤꯕ ꯀꯣꯟꯇꯦꯅꯔꯁꯤꯡꯁꯦ ꯁꯤꯁꯦ ꯒꯪꯒꯥꯒꯤ ꯏꯁꯤꯡ ꯁꯣꯛꯑꯒ ꯄꯨꯅꯕꯅꯤ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯃꯣꯏꯒꯤ ꯃꯐꯝꯁꯦ ꯁꯨꯃꯥꯏꯅꯅꯤ ꯌꯥꯝꯅꯗꯤ ꯅꯥꯟꯕꯗꯤ ꯅꯠꯇ꯭ꯔꯦ ꯕꯁꯀꯁꯦ ꯊꯥꯏꯅꯒꯤꯅꯤꯅꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯊꯥꯏꯅ ꯆꯦꯟꯅꯔꯝꯕ ꯕꯁꯁꯤꯡꯗꯨꯅꯦ ꯑꯗ ꯑꯗꯨꯝ ꯆꯠꯂꯦ ꯁꯤꯁꯦ ꯃꯣꯏꯒꯤ ꯘꯥꯠꯁꯤꯡꯗꯨꯅꯤ ꯏꯔꯨ ꯊꯣꯛꯐꯝ ꯘꯥꯠꯁꯤꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯊꯣꯛꯅꯕ
berarti dia mana? Kakak di dalam lagi. Kakak di dalam lagi. Mundur nih. Kali kan belok dulu. Kaya saya lor na. Jadi sama kujai. Jadi, Sama kujai. sama jay, lor. Sino kayo? Ha? Cycle siya lor. Ha? Apa? Dia salah pintu lah. Sino kayo? Kaya sanya aja, terus ya. अब भैया ये क्या है? ये भी रामफल है। ये भी राम ये गोल वाला। ये बोल अच्छा। और ये क्या है भैया? खरबूजा। खरबूजा। अच्छा। नहीं ये 120 रुपए। हाँ हाँ नवाब नत्ती